ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯍꯧꯖꯤꯛ ꯖꯦꯅꯤꯝꯁꯇ ꯑꯃꯗꯤ ꯑꯇꯩ ꯑꯇꯩ ꯍꯣꯁꯄꯤꯇꯥꯜꯗ ꯑꯅꯥꯕꯁꯤꯡ ꯀꯣꯚꯤꯗꯅ ꯅꯥꯕꯁꯤꯡ ꯑꯗꯒꯤ ꯀꯣꯚꯤꯗ ꯂꯥꯌꯦꯡꯒꯗꯕ ꯃꯐꯝꯁꯤꯡ ꯈꯔ ꯌꯦꯡꯉꯒ ꯂꯥꯛꯆꯕꯅꯤ ꯑꯗꯨꯅ ꯑꯩꯁꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯒꯤ ꯑꯩ ꯃꯌꯥꯝꯗ ꯑꯄꯤꯜ ꯑꯃꯠꯇ ꯇꯧꯖꯒꯦ ꯍꯥꯏꯗꯅ ꯑꯩ ꯍꯦꯛ ꯍꯜꯂꯛꯄꯒ ꯌꯨꯝ ꯆꯪꯗꯅ ꯑꯩ ꯁꯪꯒꯣꯏꯗ ꯐꯝꯃꯒ ꯃꯌꯥꯝꯗ ꯑꯩꯅ ꯑꯄꯤꯜꯁꯤ ꯇꯧꯖꯔꯤ ꯃꯗꯨꯗꯤ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯆꯠꯂꯒ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯀꯔꯤ ꯀꯔꯤ ꯃꯌꯥꯝꯗ ꯊꯦꯡꯅꯔꯛꯄꯗ ꯑꯣꯔ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯁꯤꯡꯗꯒꯤ ꯄꯥꯎ ꯂꯧꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯔꯠ ꯀꯃꯤꯇꯤ ꯃꯌꯥꯝ ꯇꯧꯔꯒ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯅꯥꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠ ꯑꯃꯈꯛ ꯐꯥꯎꯏ ꯃꯗꯨꯗꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯂꯥꯎꯖꯔꯤꯕ ꯍꯟꯖꯟ ꯍꯟꯖꯟꯅ ꯂꯥꯎꯖꯔꯤꯕ ꯍꯥꯏꯖꯔꯤꯕ ꯇꯧꯖꯔꯤꯕ ꯃꯌꯥꯝꯁꯤ ꯏꯇꯥ ꯇꯥꯕꯤꯗꯕꯗꯧꯅ ꯍꯥꯏꯕꯗꯤ ꯀꯣꯚꯤꯗ ꯂꯩꯅꯥꯁꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯀꯌా ꯑꯃ ꯃꯥꯡꯍꯜꯂꯤꯕ ꯉꯁꯤꯃꯛꯁꯨ ꯃꯤ 34 ꯃꯃꯜ ꯌꯥꯝꯕ ꯄꯨꯟꯁꯤ ꯆꯠꯂꯦ ꯍꯥꯏꯔꯤꯕꯁꯤꯗꯒꯤ ꯀꯟꯕ ꯉꯝꯕ ꯎꯄꯥꯏꯁꯤ ꯃꯇꯝ ꯆꯥꯅ ꯂꯥꯌꯦꯡꯕ ꯃꯇꯝ ꯆꯥꯅ ꯍꯤꯗꯥꯛ ꯆꯥꯕ ꯃꯇꯝ ꯆꯥꯅ ꯍꯣꯠꯅꯍꯧꯕꯁꯤꯗꯅꯤ ꯍꯥꯏꯕꯁꯤ ꯍꯟꯖꯟ ꯍꯟꯖꯟꯅ ꯑꯩꯈꯣই ꯃꯦꯗꯤꯌꯥꯗ ꯄ꯭ꯔꯤꯟ ꯃꯦꯗꯤꯌꯥꯗ इलेक्ट्रॉनिक्स ꯃꯦꯗꯤꯌꯥꯗ ꯏꯁꯥꯒꯤ ꯑꯄꯤꯜꯗ ꯀꯌꯥ ꯍꯥꯏꯖꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯏꯟꯕꯤꯗꯕꯅ ꯇꯧꯕꯁꯦ ꯑꯩ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ ꯃꯌꯥꯝꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯑꯄꯤꯜ ꯇꯧꯖꯔꯤ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯀꯣꯚꯤꯗ ꯂꯩꯅꯥ ꯑꯁꯤꯒꯤ ꯁꯦꯝꯇꯣꯝ ꯁꯤꯒꯤ ꯂꯩꯅꯥꯁꯤ ꯑꯣꯏꯔꯝꯕ ꯌꯥꯏꯅꯤ ꯍꯥꯏꯕ ꯁꯦꯝꯇꯣꯝ ꯍꯛꯆꯥꯡ ꯏꯁꯥꯗ ꯈꯤꯇꯪ ꯐꯤꯚꯔ ꯂꯥꯛꯑꯕ ꯍꯛꯆꯥꯡ ꯏꯁꯥꯗ ꯈꯤꯇꯪ ꯂꯣꯛ ꯊꯨꯡꯉꯕ ꯏꯁꯥꯗ ꯀꯣꯛ ꯆꯤꯛꯂꯛꯑꯕ ꯍꯥꯏꯔꯤꯕ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯍꯥꯏꯔꯤꯕ ꯁꯦꯝꯇꯣꯝ ꯈꯔꯁꯦ ꯂꯥꯛꯑꯒꯗꯤ ꯈꯨꯗꯛꯇ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒꯤ कंट्रोल सेंटर अनी नंबर अनी पीरग लेरे इवन तंगाई फद्रदी पुलिस की 112 दा पाव पीबीरगा लौबो यारे सिदा नतना ngasi यूथ की अमसु कंट्रोल रूम्स की हेल्पलाइन मा हांगदोखरे हेल्थ डिपार्टमेंट की हेल्पलाइन लेरे मसिदै द मयामना फोन तोबीरगा कोबीरगा ऐसे हक्चांग नुंगाइते ऐसे सुमाइना फीवर खर लई ऐसे सुमाइ तौगे ऐ टेस्ट तौथोकपियु नत्रगना ऐ अदु तौगेना तौबीर मतुंग तौरगदी ngasi casualty थोइबसे अखोइ खर गई कनबा ngमगनी अद मणिपुर की प्रजा मियाम दा ऐना हाइजरिसे खितंग हक्सांग दा नुंगाइतबा कोविड की ओइरंबा याइने हाइना चिंगनबा और मफम अमदा चलुरबा चिंगनबा मफम दा चलुरगा हक्सांग दा खितंग नुंगाइतबा फावरगदी चानबीदुना टेस्ट तौथोकपियो हेक टेस्ट तौबगा मदुदा डॉक्टर की हिदाक चारगा कंट्रोल तौनबो होनबियो हुजिक अइना हॉस्पिटल सिंगदगी डॉक्टर सिंगदगी अयामा फंगाइबा रिपोर्ट अयामा तौरइबसी मयुमदगी लेबिरिबा युमदगी ऑक्सीजन दरकार लैरकांदा हॉस्पिटल दा एडमिशन की थिरकपदौना ऑक्सीजन दरकार लैरे सोर होनबा वारे हरकांदा हॉस्पिटल दा एडमिट तौननबा हॉस्पिटल दा पुखनबा ओइना तौरगा लेरे मसिमा तंगता खुदक लेपियो करिगुम्बा इसादा ऐ अमोना हाइजगे मयाम खुरमगा हाइजगे इसादा खितंग नुंगाइतबा खितंग मसिगी सिम्पटोम मचेत अमा लोक खुबा हक्सांग फीवर सागतपा अदुगा कोक चिकपा हाइबना चिंगबा हारिबा अनि अहुमसे सिनतबा डॉक्टर ना हानदगी पीरगा प्रिस्क्रिप्शन तौरगा लेरे हारिबा पोस्टिंगसे इसादा खितंग फिल तौरपा मतमदा खुदक्ता डॉक्टर दा चलगा हॉस्पिटल दा चलगा टेस्ट तौथोकपिरगा मदुगी टेस्ट रिजल्ट तौर मतुंगदा युमदा होम आइसोलेशन तौरसु हिदाक चारगा लेबियो नतदना खोइ हक्सांग सि खितंग नुंगाइतेनि हारगा अदुम युमदा फमजलगा लेरगा युमदा लेरकांदा होरेन अनाबदुना हेंजलआ कांदा सोर होनबा वारा कांदा हॉस्पिटल दा डॉक्टर दा बेड पियु अदगी हॉस्पिटल दा एडमिट तौबियु अदु तौना तौबदुदि मदुदा डॉक्टर सिंगनसु मदु यामना अवाबगी मसकमा ओइरे अदुना डॉक्टर सिंग करी मयामनसु हुजिक अइगी अखोई खुथांगदा अइना मयाम नुसलगा मयामना अपील तौजरिसि हाइरिबा लैना सिदगी लाइन लौबिगनु मयाम हाइरिबा लैना कोविड हाइरिबा लैना सिदगी लाइन लौबिगनु हंतकी अनौबा वेबटा सेकेंड वेब अन खंगनरेबिसदमी 50 चाम सुरबनी ममन यामबा पुंसी मांगैसे अदुना मसे मतम चाना
ꯑꯩꯅ ꯍꯟꯅ ꯍꯥꯏꯖꯕ ꯁꯨꯃꯥꯏꯅ ꯃꯇꯝ ꯆꯥꯅ ꯈꯤꯇꯪ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯛꯇꯕꯗ ꯇꯦꯁ ꯇꯧꯊꯣꯛꯄꯤꯕ ꯍꯤꯗꯥꯛ ꯀꯥꯞꯊꯣꯛꯄꯤꯕ ꯑꯗꯨꯒ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯃꯦ ꯈꯜꯂꯒꯁꯨ ꯍꯣꯝ ꯑꯥꯏꯁꯣꯂꯦꯠ ꯐꯖꯅ ꯇꯧꯔꯒ ꯍꯤꯗꯥꯛ ꯆꯥꯔꯒ ꯊꯝꯃꯒꯗꯤ ꯂꯪꯁ ꯁꯣꯛꯆꯟꯗ꯭ꯔꯤꯉꯩ ꯑꯇꯩ ꯑꯇꯩ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠ ꯁꯣꯛꯆꯟꯗ꯭ꯔꯤꯉꯩꯗ ꯂꯥꯌꯦꯡꯕ ꯂꯣꯏꯅ ꯉꯝꯃꯤ ꯁꯣꯛꯆꯜꯂꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯑꯣꯛꯁꯤꯖꯦꯟ ꯁꯣꯔ ꯍꯣꯟꯕ ꯌꯥꯗ꯭ꯔꯦꯅꯦ ꯍꯥꯏꯔ ꯀꯥꯟꯗ ꯗꯥꯛꯇꯔꯗ ꯑꯦꯗꯃꯤꯠ ꯇꯧꯅꯕ ꯇꯧꯔꯛꯄꯅꯗꯤ ꯗꯥꯛꯇꯔꯗꯁꯨ ꯋꯥꯔꯦ ꯃꯃꯜ ꯌꯥꯝꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯀꯟꯕꯗ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯑꯣꯏꯍꯜꯂꯦ ꯑꯗꯨꯅ ꯆꯥꯟꯕꯤꯗꯅ ꯑꯩ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝꯗ ꯈꯨꯜꯂꯣꯜꯂꯒ ꯍꯥꯏꯖꯔꯤ ꯁꯤꯒꯤ ꯂꯥꯏꯅꯥꯁꯤꯗꯒꯤ ꯂꯥꯏꯅ ꯂꯧꯕꯤꯒꯅꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯒ ꯊꯦꯡꯅꯕ ꯉꯝꯒꯅꯤ ꯑꯩ ꯑꯃ ꯄꯣꯖꯤꯇꯤꯚ ꯑꯣꯏ ꯍꯥꯏꯔꯒꯗꯤ ꯃꯄꯥꯟ ꯊꯣꯛꯄꯤꯒꯅꯨ ꯑꯩ ꯑꯃ ꯀꯩꯅꯣꯝꯃ ꯆꯤꯡꯅꯕ ꯂꯩꯔꯦ ꯍꯥꯏꯔꯒꯗꯤ ꯃꯤ ꯎꯅꯕꯤꯒꯅꯨ ꯑꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯁꯤ ꯏꯊꯧ ꯊꯑꯣꯏꯅꯗꯕ ꯋꯥ ꯑꯃꯅ ꯉꯥꯡꯕ ꯏꯇꯥꯟ ꯇꯥꯟꯅꯗꯕꯗꯧꯅ ꯇꯧꯕꯒꯨꯝꯕꯒꯤ ꯃꯃꯤ ꯇꯥꯏ ꯑꯗꯨꯅ ꯃꯁꯤ ꯁꯤꯒꯤ ꯂꯥꯏꯅꯥꯁꯤꯗꯒꯤ ꯑꯩꯈꯣꯏ ꯊꯦꯡꯅꯅꯕ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯗꯨꯉꯥꯏ ꯍꯟꯗꯛ ꯁꯗꯜꯂꯤ ꯑꯣꯛꯁꯤꯖꯦꯟꯒꯤ ꯑꯁꯤꯁꯦ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯛꯁꯤꯖꯦꯟ ꯄ꯭ꯂꯥꯟ ꯕ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯔꯛꯄꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯟꯒꯗꯒꯦ ꯇꯧꯕ ꯌꯥꯔꯣꯏꯅ ꯑꯩꯈꯣꯏ ꯑꯁꯥꯝ ꯒꯣꯔꯃꯦꯟꯗ ꯅꯥꯒꯥꯂꯦꯟ ꯒꯣꯔꯃꯦꯟꯗ ꯃꯊꯪ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯑꯍꯤꯡ ꯇꯨꯝꯗ ꯍꯣꯠꯅꯗꯅ ꯑꯩꯈꯣꯏ ꯀꯣꯟꯁꯦꯟꯇ꯭ꯔꯦꯇꯔ ꯃꯄꯥꯟꯗꯒꯤ ꯏꯌꯥꯔ ꯂꯤꯐ ꯇꯧꯔꯛꯇꯅ ꯉꯁꯤꯁꯨ ꯍꯨꯝꯐꯨ ꯑꯃ ꯂꯥꯛꯈ꯭रे ꯉꯔꯥꯡ ꯍꯨꯝꯐꯨ ꯑꯃ ꯂꯥꯛꯏ ꯅꯍꯥꯟꯒꯤ ꯍꯥꯟꯅꯒꯤ ꯂꯥꯛꯈꯤꯕ 150 ꯌꯦꯟꯊꯣꯛꯇꯅ ꯑꯗꯒꯤ ꯀꯩꯅꯣ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ ꯕꯁꯇ ꯐꯥꯎꯕ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯄꯨꯍꯜꯂꯛꯇꯅ ꯑꯩꯈꯣꯏ ꯃꯦꯛꯁꯤꯃꯝ ꯂꯦꯚꯦꯜꯗ ꯄ꯭ꯔꯖꯥꯒꯤ ꯋꯥꯠꯇꯅꯕ ꯄ꯭ꯔꯖꯥꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯑꯩꯈꯣꯏ ꯍꯤꯗꯥꯛ ꯔꯦꯝꯗꯤꯁꯤꯚꯤꯔ ꯑꯩꯈꯣꯏ ꯍꯥꯟꯅ 1000ꯒꯤ ꯃꯊꯛꯇ ꯂꯩꯔꯒ ꯊꯝꯃꯤ ꯍꯧꯖꯤꯛ ꯑꯅꯗꯔ 2000 ꯑꯃ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯄꯤꯔꯛꯑꯦ ꯑꯩꯈꯣꯏ ꯄꯩꯁꯥ ꯄꯦꯃꯦꯟ ꯇꯧꯈ꯭ꯔꯦ ꯍꯤꯗꯥꯛ ꯀꯥꯞꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯥꯈ 3ꯒꯤ ꯀꯩꯅꯣꯒꯤ ꯄꯣꯄꯨꯂꯦꯁꯟ 3 ꯂꯥꯈꯁꯤ ꯑꯩꯈꯣꯏ 12 crore ꯑꯩꯈꯣꯏ ꯁꯦꯡꯁꯟ ꯇꯧꯔꯒ ꯇꯧꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝꯒꯤ ꯂꯩꯔꯤꯕꯁꯤꯗ ꯋꯥꯠꯇꯅꯕ ꯑꯉꯝꯕ ꯊꯥꯛꯇ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕ ꯃꯦꯟ ꯄꯥꯋꯔ ꯂꯩꯖꯔꯤꯕ ꯀꯩꯅꯣ ꯈꯔꯁꯤꯅ ꯑꯩꯈꯣই ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯁꯤꯗꯒꯤ ꯀꯟꯕ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯁꯄꯣꯔꯠ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯗ ꯋꯥꯅ ꯊꯣꯛꯀꯅꯤ ꯃꯔꯝꯗꯤ ꯃꯇꯝ ꯆꯥꯅ ꯗꯣꯛꯇꯔꯗ ꯄꯥꯎ ꯄꯤꯕꯤꯗ꯭ꯔꯒꯗꯤ ꯍꯌꯦꯡ ꯑꯣꯛꯁꯤꯖꯦꯟ ꯗꯔꯀꯥꯔ ꯂꯩꯔꯦ ꯀꯥꯟꯗ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯠ ꯇꯧꯅꯕ ꯇꯧꯕꯤꯕ ꯑꯗꯨꯒ ꯗꯣꯛꯇꯔꯗ ꯄꯥꯎ ꯄꯤꯕꯒꯤ ꯊꯕꯛꯁꯤ ꯑꯩꯈꯣꯏ ꯈꯨꯗꯛꯇꯒꯤ ꯂꯦꯞꯁꯤ ꯈꯤꯇꯪ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯛꯇꯕꯗ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯈꯤꯇꯪ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯛꯇꯕꯗ ꯀꯣꯛ ꯈꯔ ꯆꯤꯛꯂꯛꯄ ꯐꯤꯚꯔ ꯈꯔ ꯇꯧꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯂꯣꯛ ꯈꯔ ꯈꯨꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗ ꯂꯩꯔꯤꯕ ꯅꯝꯕꯔꯁꯤꯡ ꯄꯨꯂꯤꯁꯀꯤ ꯅꯝꯕꯔꯁꯤꯡ ꯍꯣꯁꯄꯤꯇꯥꯜꯒꯤ ꯅꯝꯕꯔꯁꯤꯡꯗ ꯀꯣꯜ ꯇꯧꯕꯤꯔꯀꯥꯟꯗ ꯏꯁꯥ ꯇꯦꯁ ꯇꯧꯊꯣꯛꯄꯤꯌꯨ ꯏꯁꯥ ꯇꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯃꯒꯗꯤ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯌꯥꯔꯒ ꯌꯥꯔꯦ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯌꯥꯗꯕ ꯖꯒꯥ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏ ꯀꯣꯚꯤꯗ ꯀꯤꯌꯔ ꯁꯦꯟꯇꯔ ꯍꯥꯡꯉꯒ ꯊꯝꯈ꯭ꯔꯦ ꯑꯩꯈꯣꯏ ꯀꯣꯚꯤꯗ ꯀꯤꯌꯔ ꯁꯦꯟꯇꯔ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯐꯃꯨꯡ 700ꯒꯤ ꯑꯃ ꯑꯗꯒꯤ ꯀꯩꯅꯣꯗ NSUꯗ ꯐꯃꯨꯡ 200ꯒꯤ ꯑꯃ ꯑꯗꯒꯤ ꯕꯥꯜ ꯚꯕꯟꯗ ꯐꯃꯨꯡ 250ꯒꯤ ꯑꯃ ꯑꯗꯒꯤ ꯍꯧꯖꯤꯛ ꯗꯤꯁꯇ꯭ꯔꯤꯛꯇ ꯐꯃꯨꯡ 100 ꯊꯝꯃꯀꯥꯟꯗ ꯗꯣꯛꯇꯔꯁꯤꯡ ꯂꯣꯏꯅ ꯑꯦꯁꯥꯏꯟ ꯇꯧꯔꯒ ꯅꯔꯁꯁꯤꯡ ꯑꯦꯁꯥꯏꯟ ꯇꯧꯔꯒ ꯃꯤꯅꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏ ꯐꯪꯁꯟ ꯂꯣꯏꯅ ꯇꯧꯍꯜꯂꯤ ꯍꯧꯖꯤꯛꯁꯨ ICUꯒꯤ ꯐꯃꯨꯡ ꯕꯦꯗ ꯍꯦꯟꯀꯠꯅꯅꯕ ngasi bujik chatlu si Jennimsda ICU bed hana 10 leibdu ngasi 10 amga ngasi degi 10 amga troga hayeng angsitai di anaba kun layeng mangamdorini adagi anoba private hospital huji amu yengoridu ICU gi mafam 10 ga nipan ICU bed 10 nipan leiba yadoini aduna sumai toguna ekhoi gi site gi private government apunba punjal lerkanda mayam gi ngamnana ba hona jere mayam gi support नतना उपाय लेरोय मयाम की सजो पीबियो अदुना हेक होरकपा अहानबगी सिम्पटम मचेत अमा लाकपा कांदा डॉक्टर ताना बिबा टेस्ट तोबिबा मसे तोबियु हाइबो फमजाय हन्ना मयाम फमजाय कोरमगा हाइजरे